ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯨ ꯃꯥꯏꯕꯒꯤ ꯚꯨꯠ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯄꯨ ꯃꯥꯏꯕꯒꯤ ꯚꯨꯠ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯌꯨꯛ ꯍꯦꯛ ꯌꯥꯍꯧꯔꯛꯄꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯣꯏꯔꯝꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯒꯣꯂꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤ ꯒꯣꯂꯥꯏ ꯑꯁꯤꯗ ꯁꯣꯡꯂꯕ ꯋꯥꯄꯜ ꯆꯕꯨꯜ ꯍꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯂꯝꯕꯤꯗꯒꯤꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯅꯥꯀꯟ ꯑꯅꯤꯃꯛꯁꯦ ꯋꯥꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯍꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯔꯁꯨ ꯑꯗꯨꯃꯛ ꯁꯣꯡꯖꯜꯂꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯐꯥꯠꯄ ꯊꯣꯡꯒꯥꯜꯅꯤ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡꯒꯤ ꯋꯥꯄꯜ ꯃꯔꯛꯇ ꯐꯥꯠꯂꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯌꯥꯝꯕꯅ ꯇꯧꯏ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯁꯦ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤꯗꯤ ꯃꯁꯦ ꯃꯔꯨꯑꯣꯏꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯂꯝꯕꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯃꯨꯛ ꯇꯧꯗꯨꯅ ꯃꯤ ꯑꯅꯤꯍꯨꯝ ꯍꯧꯅꯔꯒ ꯆꯠꯂꯤꯕꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯅ ꯁꯖꯤꯕꯨ ꯑꯃꯗꯤ ꯂꯝꯇꯥ ꯃꯈꯣꯏꯒꯤ ꯊꯥꯁꯤꯡ ꯑꯁꯤ ꯄꯥꯟꯈꯠꯂꯛꯄ ꯑꯃꯗꯤ ꯁꯤꯊꯔꯛꯄ ꯑꯁꯤ ꯍꯦꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯍꯦꯝꯕ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅꯕꯨꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯀꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯇꯥ ꯊꯥ ꯂꯣꯏꯈ꯭ꯔꯦ ꯁꯖꯤꯕꯨꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯂꯝꯇꯥ ꯊꯥ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯝꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯅꯤꯅꯨꯒ ꯇꯠꯇꯅ ꯑꯗꯨꯃꯛ ꯈꯟꯅꯩ ꯃꯔꯝꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯃꯍꯧꯁꯥꯅ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄꯁꯤ ꯀꯌꯥ ꯈꯣꯏꯗꯥꯖꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯍꯩꯁꯨ ꯄꯥꯛꯅ ꯍꯩꯒꯟꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯤꯅꯨꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯅꯨꯅ ꯃꯍꯥꯛꯅ ꯁꯦꯠꯀ ꯆꯥꯒꯗꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯦꯟꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯅꯤꯅꯨꯅ ꯑꯗꯨꯝꯅ ꯏꯊꯛ ꯏꯔꯥꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯗꯤ ꯑꯇꯩ ꯀꯨꯝꯍꯩ ꯍꯔꯥꯎ ꯆꯠꯄꯁꯤ ꯍꯦꯝꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯝꯕꯅ ꯅꯤꯅꯨꯗ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯊꯥꯕꯜ ꯆꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯅꯨꯗꯤ ꯐꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯁꯣꯝꯗ ꯐꯣꯔꯣꯛ ꯆꯥꯛꯂꯤ ꯍꯦꯝꯕꯁꯤ ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯌꯨꯝ ꯑꯁꯤꯅ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯪꯉꯛꯂꯒ ꯃꯈꯣꯏꯒꯤ ꯂꯥꯏꯕꯨꯡ ꯑꯃ ꯂꯩꯔꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯅ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕ ꯅꯤꯅꯨꯒ ꯇꯞ ꯇꯥꯅ ꯃꯔꯩ ꯌꯦꯠꯅꯔꯤ ꯅꯤꯅꯨꯅ ꯍꯥꯏꯔꯤ ꯊꯥꯕꯜ ꯆꯣꯡꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯂꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯁꯤꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯤ ꯂꯣꯏꯅꯃꯛ ꯉꯝꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯤ ꯃꯇꯧ ꯇꯝꯗꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯃꯗꯨꯕꯨ ꯈꯨꯡꯒꯨꯜ ꯂꯤꯔꯨꯗ꯭ꯔꯤ ꯑꯗꯨꯒꯗꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯃꯇꯧꯗꯤ ꯑꯗꯨꯃꯛ ꯇꯝꯂꯤ ꯃꯁꯤꯅꯗꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄ ꯋꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯅꯤꯅꯨꯗ ꯀꯟꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯅ
ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯩꯕꯨ ꯅꯨꯄꯥ ꯅꯍꯥꯒ ꯔꯦꯁꯇꯨꯔꯦꯟꯗ ꯐꯝꯃꯨꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯣꯡꯅꯔꯕꯗꯤ ꯐꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒꯕꯨ ꯄꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯝꯕꯜꯕꯒꯤ ꯃꯑꯣꯡꯗ ꯋꯥꯗꯣ ꯉꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯅ ꯈꯨꯠ ꯄꯥꯏꯅꯕꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯍꯦꯝꯕꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯑꯃꯅꯕꯨ ꯃꯈꯨꯠ ꯄꯥꯏꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ ꯅꯤꯅꯨꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯆꯠꯅꯤꯡꯕꯅꯤꯅ ꯀꯟꯅ ꯃꯔꯩ ꯇꯧꯅꯔꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯅꯨꯅ ꯉꯝꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯣ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯤ ꯍꯦꯝꯕ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯊꯪ ꯐꯣꯟ ꯇꯧꯗꯨꯅ ꯅꯤꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯤ ꯃꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯍꯧꯖꯤꯛ ꯀꯣꯏꯔꯦꯡꯒꯤ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯩꯔꯛ ꯑꯆꯧꯕꯗꯣ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕꯅꯤ ꯍꯣꯔꯦꯟ ꯂꯥꯏ ꯇꯤꯜ ꯑꯣꯛꯅꯔꯒ ꯑꯔꯦꯝꯕꯗ ꯁꯤꯗꯨꯅ ꯇꯣꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯛꯇꯨ ꯅꯠꯇꯕꯗ ꯑꯁꯣꯝꯒꯤ ꯑꯋꯥꯡꯂꯣꯝꯒꯤ ꯂꯩꯔꯛꯇ ꯑꯣꯏꯅ ꯆꯠꯂꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯂꯨꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯅꯤꯅꯨꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯛꯇꯨ ꯐꯥꯎꯔꯒ ꯅꯤꯅꯨ ꯂꯩꯀꯥꯏꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯁꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯤꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕु ꯂꯩꯔꯛ ꯑꯗꯨꯗ ꯆꯠꯂꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯂꯩꯔꯛ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯇꯣꯞꯄ ꯂꯩꯔꯛ ꯑꯗꯨꯗ ꯆꯠꯂꯒꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯇꯥꯈ꯭ꯔꯅꯤ ꯅꯤꯅꯨ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯁꯣꯝꯂꯣꯝꯗ ꯀꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯤꯅꯨ ꯍꯣꯏꯔꯣꯝꯗ ꯀꯣꯏꯔꯒ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯁꯥꯎꯅꯤꯡꯕꯗꯨ ꯀꯧꯕꯅꯤꯅ ꯅꯤꯅꯨ ꯍꯣꯏꯗ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯛ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯅꯤꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯤꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ ꯁꯣꯝꯗ ꯍꯦꯝꯕ ꯅꯤꯅꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯅꯤꯅꯨꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕꯗꯨ ꯍꯦꯝꯕ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯨꯗꯤ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯁꯣꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯗꯣ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯍꯦꯝꯕꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯦꯀꯦ ꯑꯃꯒ ꯄꯥꯔꯝꯂꯕꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯥꯟꯕ ꯄꯥꯟꯗꯕ ꯅꯤꯅꯨꯕꯨ ꯄꯥꯜꯂꯗꯤ ꯌꯥꯔꯦ ꯄꯣꯗ꯭ꯔꯣꯛ ꯈꯞꯇꯠꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯔꯝꯂꯕꯗꯤ ꯄꯣꯗ꯭ꯔꯣꯛ ꯈꯞꯇꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯊꯥꯕꯜ ꯆꯣꯡꯕꯁꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯀꯥꯞꯀꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯍꯦꯝꯕ ꯈꯣꯏꯗꯧꯒ ꯈꯔ ꯁꯥꯎꯒꯠꯄꯅꯤ ꯑꯃꯨꯛ ꯀꯔꯟ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯌꯥꯝꯕ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯀꯥꯞꯄꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯤꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯏꯉꯛ ꯉꯛꯅ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯅꯤꯅꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯅꯨꯅ ꯄꯥꯏꯗꯨꯅ ꯆꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯍꯦꯝꯕꯅ ꯄꯠ ꯊꯗꯠꯂꯤ ꯑꯗꯨꯒ ꯍꯦꯝꯕꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗ ꯅꯤꯅꯨꯒ ꯆꯣꯡꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯝꯕꯗ ꯀꯔꯤꯅꯣꯅꯦ ꯃꯇꯥꯎ ꯄꯔꯞ ꯂꯥꯛꯂꯒ ꯃꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯄꯥꯏꯗꯨꯅ ꯆꯣꯡꯃꯤꯟꯅꯔꯤꯕ ꯊꯥꯕꯜ ꯑꯁꯤꯕꯨ ꯄꯠ ꯍꯦꯛꯇ ꯊꯗꯠꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯃꯇꯥꯎ ꯃꯔꯝꯗꯨꯗꯤ ꯃꯇꯥꯎꯅ ꯈꯪꯉꯔꯣꯏ ꯀꯨꯏꯔꯣꯏ ꯅꯕꯥꯅꯤ ꯑꯗꯨꯝ ꯆꯣꯡꯖꯍꯧ ꯋꯥꯔꯤ ꯑꯃꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯂꯒꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯅꯨꯗ ꯀꯅꯥꯅꯣ ꯑꯁꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯪꯍꯧꯔꯤꯕꯗꯨ ꯍꯦꯝꯕ ꯎꯏ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯄꯣꯔꯣꯛ ꯆꯥꯛꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯁꯨ ꯍꯦꯝꯕꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ
ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯒꯨꯝ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯗꯨꯒ ꯆꯣꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯦꯝꯕ ꯇꯧꯔꯤꯕꯗꯣ ꯂꯥꯞꯇꯛꯅ ꯑꯗꯨꯃꯛ ꯎꯏ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯤꯅꯨꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯣꯡꯍꯧꯔꯤꯕ ꯊꯥꯕꯜ ꯑꯗꯨꯗ ꯍꯦꯝꯕ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯂꯨꯞ ꯄꯨꯜꯂꯤꯕꯗꯨ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯁꯂꯨꯞ ꯄꯨꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯒꯤꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯇꯥꯜꯂꯛꯄꯗꯒꯤ ꯍꯦꯝꯕ ꯌꯨ ꯇꯞ ꯃꯈꯩ ꯂꯩꯔꯒ ꯊꯛꯆꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯕꯅ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯍꯦꯝꯕꯗꯤ ꯉꯥꯎꯃꯟꯈꯤꯕꯅ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯔꯤ ꯍꯦꯝꯕ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯁꯥ ꯈꯔ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯈꯛꯇꯃꯛ ꯂꯤꯠꯂꯒ ꯐꯨꯔꯤꯠ ꯑꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯂꯒ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯈꯝꯕꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯐꯥꯎꯕ ꯄꯥꯏꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯖꯔꯤꯕ ꯑꯁꯤꯗꯤ ꯐꯨꯗꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕ ꯑꯣꯏꯗꯨꯅ ꯇꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯃꯊꯃꯣꯏ ꯑꯗꯣ ꯄꯣꯔꯣꯛ ꯆꯥꯛꯇꯨꯅ ꯂꯥꯎꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯍꯦꯝꯕ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯤꯅꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯈꯣꯏꯗꯧ ꯁꯧꯒꯠꯇꯨꯅ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ ꯃꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤꯕꯨ ꯃꯥ ꯃꯇꯣꯝꯇꯔꯣ ꯂꯩꯕꯥꯛ ꯆꯥꯎꯔꯤ ꯑꯐꯕ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯕ ꯑꯃꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯒꯦ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣ ꯅꯤꯅꯨ ꯃꯤꯋꯣꯠꯄꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯩꯁ ꯈꯨꯝꯕꯒꯨꯝ ꯇꯧꯏꯗ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯑꯃꯨꯛꯀ ꯀꯧꯁꯤꯔꯅꯦ ꯀꯧꯒꯦꯅꯦꯍꯦ ꯑꯣ ꯅꯤꯅꯨ ꯃꯤꯋꯣꯠꯄꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯕꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯨꯝꯂꯤ ꯍꯦꯝꯕ ꯍꯟꯗꯛꯃꯨꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯤꯅꯨꯒꯤ ꯃꯤꯁꯀꯣꯜ 39 ꯍꯦꯟꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯀꯔꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯖꯥꯠꯅꯣ ꯕꯥꯏ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯅꯕꯗꯤ ꯐꯔꯦꯅꯦ ꯃꯥꯅꯕꯨ ꯕꯥꯏ ꯍꯥꯏꯔꯛꯅꯕꯗꯤ ꯃꯇꯥꯎ ꯍꯥꯏꯅ ꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯄꯨꯡꯁꯤꯅ 1 ꯍꯦꯜꯂꯝꯂꯤꯕꯁꯤꯅ ꯑꯩ ꯒꯥꯔꯤꯁꯤꯃ ꯀꯗꯥꯏ ꯑꯣꯟꯅꯔꯖꯥꯠꯅꯣ ꯀꯔꯤꯅꯣꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯊꯥꯕꯜ ꯂꯣꯏꯍꯧꯔꯕꯗꯥꯏꯅꯦ ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯏꯗ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯁꯤꯟꯕꯒꯨꯝ ꯃꯍꯥꯛ ꯇꯨꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯐ꯭ꯂꯥꯁ ꯀꯥꯞꯂꯒ ꯃꯈꯥꯗ ꯌꯦꯡꯊꯔꯨꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯣ ꯀꯣꯏꯂꯥ ꯊꯥꯕꯒꯤ ꯁꯤꯠ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯏꯄꯨ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯛꯇꯅꯤ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯍꯧꯔꯒꯦ ꯉꯥꯏꯍꯥꯛ ꯆꯣꯟꯊꯔꯕꯗꯤ ꯃꯍꯥꯛꯀꯤ ꯕꯨꯠꯅꯥꯎ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯆꯠꯂꯤ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯋꯥꯄꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯐꯔꯛ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯍꯦꯝꯕ ꯂꯥꯞꯇꯛꯅ ꯎꯏ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨꯅꯗꯤ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯃꯨꯔꯤ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯗ ꯍꯦꯝꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯂꯦꯞꯄꯤꯕꯁꯤꯕꯨ ꯀꯅꯥ ꯑꯩꯔ ꯃꯥꯅ ꯉꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩ ꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯂꯥꯛꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯪꯅ ꯍꯦꯛ ꯂꯩꯔꯤꯕꯧꯗꯤ ꯑꯩ ꯂꯥꯛꯑꯣꯏ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯣ ꯑꯁꯨꯝ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ
ꯑꯩꯅ ꯆꯪꯁꯤꯜꯂꯨꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯛꯄꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯀꯤꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯃꯇꯨꯡꯂꯣꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯅꯠꯇꯕ ꯑꯁꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯁꯣꯝꯗꯒꯤ ꯀꯣꯏꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯈ꯭ꯔꯦ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 15ꯗ ꯌꯧꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯤꯅꯤꯠ 30 ꯍꯦꯟꯅ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯑꯣꯛꯅꯔꯒ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯣꯝꯂꯣꯝꯗ ꯑꯣꯏꯅ ꯀꯣꯏꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯍꯦꯝꯕ ꯃꯃꯥꯏ ꯂꯩꯔꯛꯄ ꯃꯇꯝꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯀꯣꯛ ꯀꯣꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯗꯨꯅ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯩ ꯀꯔꯥꯏꯗꯒꯤ ꯍꯅꯨꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯩꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯇꯞꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯛꯏ ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯏ ꯑꯃꯗꯤ ꯃꯁꯥ ꯑꯗꯨꯅ ꯏ ꯊꯥꯡꯗꯕꯒꯨꯝ ꯉꯧꯔꯣꯛ ꯉꯧꯔꯤ ꯃꯔꯥꯡ ꯃꯔꯥꯡꯂꯕ ꯃꯆꯨ ꯑꯗꯨꯗ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯑꯗꯨꯒ ꯉꯥꯡꯂꯤ ꯉꯥꯡꯂꯤꯁꯨ ꯇꯧꯕ ꯐꯨꯔꯤꯠ ꯐꯩꯖꯣꯟ ꯈꯔꯁꯨ ꯁꯦꯠꯂꯤꯕꯅꯤ ꯃꯔꯨꯗꯣ ꯏꯀꯣꯛ ꯀꯣꯛꯂꯤ ꯇꯧꯔꯒ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯑꯩ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯍꯦꯝꯕꯅ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯂꯥꯏꯕꯨꯡ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯄꯨ ꯑꯃꯨꯛꯇ ꯊꯤꯟꯕꯤꯒꯦꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯁꯤ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯊꯤꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯦꯞꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯑꯣꯅꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯇꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯑꯗꯨꯗ ꯍꯦꯝꯕ ꯃꯇꯨꯡ ꯏꯟꯅꯍꯧꯕꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯄꯔꯞ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯏꯄꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯣ ꯈꯨꯝꯗꯤ ꯃꯅꯥ ꯈꯔ ꯇꯥꯊꯤꯔꯕ ꯃꯥꯜꯂꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯍꯦꯝꯕꯅ ꯑꯃꯨꯛꯀꯁꯨ ꯏꯄꯨꯗꯤ ꯀꯗꯥꯏꯋꯥꯏꯗꯒꯤꯅೋ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯃꯁ꯭ꯋꯥꯏꯗ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯨꯕꯣ ꯑꯩꯒꯤ ꯄꯔꯤꯆꯣꯏ ꯈꯪꯂꯒ ꯅꯍꯥꯛ ꯋꯥꯟꯊꯒꯦꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯉꯁꯥꯏꯗꯒꯤ ꯉꯥꯎꯔꯝꯕ ꯌꯨꯒꯤ ꯅꯤꯁꯥꯒ ꯄꯨꯃꯥꯡ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯣ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨ ꯀꯣꯏꯔꯦꯡꯗꯨ ꯃꯁꯛ ꯈꯪꯕꯤꯍꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯃꯨꯛꯀꯁꯨ ꯏꯄꯨ ꯀꯣꯏꯔꯦꯡ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯍꯣꯏꯅꯦ ꯅꯪꯕꯨ ꯈꯪꯉꯤꯅꯦ ꯑꯩꯉꯣꯟꯗ ꯄꯪꯍꯪꯗ ꯍꯪꯉꯛꯀꯅꯨꯅꯦ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯋꯥꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯅꯨꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯗꯥꯏꯗꯁꯨ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯔꯤ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯈꯨꯔꯨꯗꯒꯤꯅ ꯈꯣꯡꯁꯥ ꯐꯥꯎꯕꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯒ ꯂꯩꯔꯝꯂꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯒ ꯈꯣꯡꯁꯥꯗꯨꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ मधु उरुबदा हेमबदी मिपाई थपाई खिदुना यामना कन्ना लाउरगा इपु कोइरिंग नंगदी हायमलगा महाक्ति खुदुप थादुना माइकै सराई खंगदना चेली महाना असुमना चेलक्लिबसी मनिंग हंदुना चेनबा नत्रि ममांगलोमदा हंगतुना चेलिबनी असुमना तौदुना महाना मयुम जौनबा चेलक्पगी लंबीदा ngasai mahana ukiba nupi ado amuka su lambi adugi mayaida leplaga leiramlei madu ubata hemba nakan animak thachalakpaduta chimpham leituduna thongal amata chensilli mahana adumna chensiluribasi thaina koirengi mayum oiramba ijum adudani asumna mahana chenselaba matungda mafam amada tuminna lumlaga leiri mahana adumna leiringegi matam aduta karino khangtapa haifam khangtapa manam ama namba horokli adumna manam ama namlakpaduta koirengna namthiba manam namlibasi lai phataba thokpagini aduna ai yum yongona ba chelawdaba yadre khaladuna thongal aduta cheptharagi jingni madugi matung mahak muyumda woina phol tawragi khaladuna pholado phat ngalhanduna mahaki pholado yumna tawona ba honaraki मतवसम नमहाना मोबाइल फोन अदुदा महाकी युंगी मीगी फोन नंबर अदो सिंखतुना यामना कना तौनबो होनरिंगै मतम अदुता इखंग खंगहौदना महाकी मनंगन अदुता साजैनरा नत्रगना करिगुंबा
ꯄꯣꯠꯆꯩ ꯑꯃꯅꯔꯥ ꯀꯜꯂꯤꯕ꯭ꯔꯥ ꯊꯣꯝꯃꯤꯕ꯭ꯔꯥ ꯈꯪꯗꯕ ꯃꯑꯣꯡꯗ ꯙꯣꯞ ꯂꯥꯎꯅ ꯀꯟꯊꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯊꯣꯝꯊꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯁꯣꯔ ꯊꯤꯡꯒꯠꯇꯨꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯇꯥꯈꯤꯗꯨꯅ ꯃꯁꯥ ꯊꯦꯛꯇꯣꯛꯂꯒ ꯇꯨꯡꯗ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯡꯗ ꯂꯩꯊꯣꯔꯛꯄꯗꯗꯤ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯃꯃꯤꯠ ꯏꯂꯪ ꯂꯪꯅ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯁꯝ ꯃꯅꯥ ꯋꯥꯏ ꯋꯥꯏ ꯊꯥꯗꯣꯛꯂꯒ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯝꯕꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯣꯜꯗꯣ ꯃꯅꯝ ꯃꯅꯝ ꯇꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯅꯤꯅꯨꯅꯁꯨ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯅꯤꯅꯨꯅ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯈꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯍꯟꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯃꯍꯥꯛ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯏ ꯍꯥꯏꯕ ꯕꯨꯠꯇꯨ ꯑꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯍꯦꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯦꯝꯕꯕꯨ ꯊꯤꯕ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯝꯕꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯕ ꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯝꯅ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯝꯕꯒꯤ ꯁꯦꯟꯗꯜ ꯅꯥꯝꯃ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯑꯗꯨꯒ ꯍꯦꯝꯕꯅ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯦꯝꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯨꯝꯂꯣꯝꯗ ꯍꯦꯝꯕꯕꯨ ꯄꯨꯈꯤꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯆꯦꯟꯕ ꯑꯃꯗꯤ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯣ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯀꯥꯞꯁꯤꯟꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯈꯤꯗꯦ ꯃꯌꯥꯝꯗꯣ ꯀꯤꯅꯔꯛꯂꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯅꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯃꯄꯥ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯌꯥꯝꯕꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯇꯧꯗꯨꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯨꯔꯤ ꯃꯈꯣꯏꯒꯁꯨ ꯄꯪꯂꯥꯞꯅꯗꯕ ꯑꯃꯥꯏꯕꯅꯤ ꯑꯃꯥꯏꯕ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯑꯃ ꯌꯥꯎꯈ꯭ꯔꯤ ꯑꯔꯥꯛ ꯑꯈꯪꯅꯕ ꯈꯔ ꯊꯦꯡꯅꯈ꯭ꯔꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯤꯍꯨꯜ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯇꯤꯟ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯌꯦꯡꯕꯤꯕꯗꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄꯗꯒꯤ ꯍꯦꯝꯕ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯗꯨꯒ ꯍꯦꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯥꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅꯅꯦ ꯑꯃꯝ ꯑꯊꯦꯡꯒꯤ ꯃꯇꯝꯗꯗꯤ ꯄꯪꯊꯣꯛ ꯊꯣꯛꯀꯅꯨ ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨꯅ ꯁꯦꯟꯅꯔꯒ ꯂꯩꯔꯒꯅꯤ ꯃꯥꯒꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡ ꯍꯥꯏꯕꯗꯨꯅ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏꯁꯤ ꯑꯩꯅ ꯈꯪꯕꯗ ꯃꯤꯑꯣꯏ 8-9ꯗꯤ ꯁꯨꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯑꯣꯡꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯣꯏꯁꯤꯟꯒꯗꯕꯁꯨ
ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯊꯣꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯃꯥꯏꯕꯗꯣ ꯀꯜꯂꯤꯉꯩꯗꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯀꯌꯥ ꯐꯠꯇꯕꯅꯤ ꯃꯕꯨꯛꯆꯦꯜꯅ ꯃꯔꯣꯜ ꯑꯃ ꯂꯨꯔꯤꯕ ꯍꯧꯖꯤꯛ ꯁꯤꯔ ꯃꯇꯨꯡꯗꯁꯨ ꯃꯔꯨꯗ ꯌꯨꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯁꯥꯎꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯂꯥꯛꯄꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯕꯅꯤ ꯅꯣꯡꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯉꯥꯟꯊꯣꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯂꯥꯛꯄꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯕꯗ ꯍꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯎꯅ ꯈꯣꯡꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯨꯗ ꯆꯪꯂꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯍꯦꯝꯕꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯇꯝꯗꯨ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯂꯥꯛꯂꯤ ꯍꯦꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯝꯕꯕꯨ ꯍꯧꯗꯣꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ ꯀꯩ ꯂꯩꯔꯒꯦ ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯍꯪꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪ ꯉꯔꯥꯡ ꯂꯥꯏꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯍꯦꯝꯕꯅ ꯃꯍꯥꯛꯅ ꯍꯦꯛ ꯎꯈꯤꯕ ꯈꯪꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪ ꯂꯥꯏꯑꯣꯛꯅꯩ ꯍꯥꯏꯕꯗꯨ ꯑꯁꯣꯝꯗꯗꯤ ꯈꯪꯗꯕꯅꯤꯅ ꯅꯤꯅꯨꯅ ꯅꯪꯁꯤ ꯌꯥꯝ ꯀꯟꯅ ꯐꯣꯟ ꯇꯧꯕ ꯆꯥꯅꯤ ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕ ꯌꯥꯔꯦ ꯃꯥꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯂꯅꯨ ꯃꯥꯒꯤ ꯃꯔꯝꯗꯒꯤꯅꯤ ꯑꯩꯅ ꯉꯔꯥꯡ ꯂꯥꯏꯑꯣꯛꯅꯔꯒ ꯋꯥꯟꯊꯔꯒ ꯇꯥꯈꯤꯕꯗꯣ ꯐꯔꯦꯁꯦ माꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯖꯈ꯭ꯔꯁꯅꯨ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯂꯣꯏꯗꯕ ꯍꯥꯏꯕꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯇꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯈꯟꯖꯔꯁꯅꯨ ꯑꯩꯈꯣꯏꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ ꯈꯝꯕꯜ ꯈꯔ ꯆꯥꯎꯖꯩ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯥꯒ ꯆꯥꯟꯅꯕ ꯄꯥꯔꯠꯅꯔ ꯑꯃ ꯊꯤꯖꯈ꯭ꯔꯁꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯔꯦꯁꯦ ꯊꯥꯕꯜ ꯉꯥꯏꯍꯥꯛ ꯆꯣꯡꯉꯨꯕꯕꯨ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯕ ꯍꯧꯅꯗꯦ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯂꯣꯏ ꯆꯣꯡꯉꯤ ꯉꯥꯛꯇꯅꯤ ꯃꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯅ ꯂꯥꯛꯑꯣꯗꯅ ꯕꯥꯇꯣꯟ ꯊꯥꯕꯗꯤ ꯅꯠꯇꯦꯗꯅ ꯌꯥꯔꯦ ꯏꯇꯥꯎ ꯕꯥꯇꯣꯟ ꯊꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯌꯦꯛ ꯈꯣꯡꯗꯅ ꯑꯩꯈꯣꯏꯁꯤꯗ ꯊꯥꯕꯜ ꯆꯣꯡꯒꯗꯧꯔꯤ ꯍꯥꯏꯗꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯕꯨ ꯕꯥꯇꯣꯟ ꯊꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯁꯦ ꯇꯣ ꯏꯇꯥꯎ ꯉꯔꯥꯡꯕꯨ ꯄꯦꯔꯃꯤꯀꯥ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯠꯇꯤ ꯅꯪꯅ ꯆꯠꯀꯅꯣꯅ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯣ ꯆꯠꯇ꯭ꯔꯤꯕꯗꯣ ꯍꯣꯏ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯗꯣ ꯆꯠꯄ ꯌꯥꯔꯣꯏꯅ ꯑꯩꯅ ꯆꯩꯕꯗꯒꯤ ꯃꯥ ꯆꯠꯇꯕꯅꯤ ꯌꯦꯡꯉꯨ ꯅꯪꯒꯤꯗꯤ ꯅꯪꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏꯅ ꯆꯩꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇ꯭ꯔꯤ ꯑꯩꯒꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯅ ꯃꯔꯩ ꯌꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯌꯥꯎꯔꯤꯕꯅꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯩꯁꯤ ꯃꯥꯅ ꯀꯔꯤꯝꯇ ꯂꯨꯝꯅ ꯂꯧꯗꯦꯕ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯝꯇ ꯑꯣꯏꯔꯝꯃꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯥꯅ ꯌꯥꯒꯗꯕꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯌꯥꯔꯦ ꯇꯣ ꯃꯥꯏ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ ꯑꯁꯣꯝꯅ ꯍꯥꯏꯖꯔꯤꯉꯩ ꯅꯤꯅꯨꯒꯤ ꯐꯣꯟ ꯑꯃꯨꯛꯀꯁꯨ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯒꯦ ꯇꯧꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯔꯁꯦ ꯄꯤꯔꯛꯁꯦ ꯑꯩ ꯄꯥꯏꯒꯦꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯃꯨꯜꯂꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯋꯥꯈꯠꯂꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯔꯥꯡꯗꯒꯤ ꯍꯦꯝꯕꯗꯣ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯅꯤꯅꯨꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯂꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯣꯟ ꯄꯥꯏꯔꯛꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯔꯛꯈꯤ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯝꯊꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯒꯤ ꯊꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯒꯦ ꯇꯧꯈꯤꯕꯗꯒꯤ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯐꯣꯟ ꯑꯗꯣ ꯃꯨꯜꯂꯒ ꯋꯥꯈꯠꯂꯤꯕꯅꯤ ꯐꯣꯟ ꯑꯗꯣ ꯂꯥꯎꯗ ꯊꯥꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯍꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯨ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯒꯤ ꯅꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯎꯁꯟꯕ ꯉꯝꯗꯕ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯄꯪꯊꯤꯡꯗ ꯊꯤꯡꯕ ꯅꯪꯉꯣꯟꯗ ꯌꯦꯠꯂꯤꯕ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯎꯠꯂꯔꯣꯏ ꯅꯅꯥꯛꯇꯁꯨ ꯂꯥꯛꯂꯔꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯗꯣ ꯍꯦꯛꯇꯃꯛ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕꯗ ꯍꯦꯝꯕꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯀꯛꯊꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ
ꯅꯍꯥꯛ ꯑꯩꯒꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯐꯔꯦ ꯐꯥꯎꯔꯛꯅꯨ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯁꯦꯡꯕꯁꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯅꯤꯅꯨ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯑꯁꯦꯡꯕꯁꯤ ꯈꯪꯂꯛꯄ ꯍꯥꯏꯕꯁꯤ ꯄꯟꯕꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯅꯨꯡꯗ ꯂꯩꯔꯦꯁꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯥꯅ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯕꯗꯣ ꯃꯥ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯑꯣ ꯅꯣꯏꯒꯤꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯁꯤ ꯑꯉꯧꯕ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯕꯨ ꯁꯧꯒꯠꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯂꯣꯏꯕꯐꯥꯎ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯗꯕꯅꯤ ꯉꯔꯥꯡ ꯅꯍꯥꯛꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯕꯗꯣ ꯅꯤꯅꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯐꯥꯏꯕꯣꯛ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨ ꯑꯗꯨꯗꯨꯅꯤ ꯃꯃꯥꯡꯗꯁꯨ ꯅꯤꯅꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯅꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯩ ꯑꯗꯨꯒꯤ ꯐꯥꯏꯕꯣꯛꯇꯨꯗꯤꯅꯦ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯌꯦꯗꯅ ꯍꯥꯏ ꯑꯗꯨꯗꯨꯒ ꯀꯝꯗꯧꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯅꯤꯅꯨꯗꯤ ꯅꯪꯅ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯌꯥꯗꯕꯗꯨꯗ ꯅꯉꯣꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯝꯂꯒ ꯑꯃꯗꯤ ꯐꯥꯎꯖꯤꯜꯂꯝꯂꯒ ꯃꯔꯩ ꯌꯦꯠꯅꯔꯝꯂꯒ ꯅꯍꯥꯛꯄꯨ ꯇꯞꯇꯕ ꯃꯈꯩ ꯁꯥꯎꯍꯜꯂꯒ ꯆꯠꯇꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯇ꯭ꯔꯕꯅꯤ ꯅꯪꯕꯨ ꯅꯇꯧ ꯌꯦꯡꯒꯤ ꯂꯛꯅꯒꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯅꯪ ꯑꯃꯨꯛ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯕ ꯐꯥꯏꯕꯣꯛ ꯃꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥꯕꯜ ꯆꯣꯡꯕꯗꯨꯗ ꯌꯥꯎꯁꯜꯂꯤ ꯉꯔꯥꯡ ꯃꯥꯒ ꯆꯣꯡꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯤꯄꯥꯅꯤ ꯅꯪꯅ ꯄꯔꯞ ꯂꯥꯛꯂꯒ ꯃꯤꯒꯤ ꯊꯥꯕꯜ ꯊꯨꯒꯥꯏꯔꯨꯕꯗꯨꯗ ꯅꯪꯒ ꯃꯔꯩ ꯈꯔ ꯇꯧꯅꯈꯤꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯅ ꯅꯤꯅꯨꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯗꯒꯤ ꯅꯪꯁꯨ ꯅꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯤ ꯅꯤꯅꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄꯗ ꯆꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯐꯣꯜ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈꯤꯗꯅ ꯍꯥꯏ ꯃꯦꯁꯦꯖꯁꯨ ꯊꯥꯈꯤ ꯍꯥꯏ ꯅꯍꯥꯛꯇꯤ ꯁꯨꯍꯟ ꯍꯜꯂꯛꯈꯤꯗ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯦꯝꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯂꯣꯛ ꯍꯥꯡꯗꯨꯅ ꯃꯦꯁꯦꯖꯇ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯆꯞ ꯃꯦꯁꯦꯖꯇ ꯅꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯥꯏꯕꯣꯛ ꯑꯣꯏꯔꯤꯕ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯠꯇꯅ ꯃꯦꯁꯦꯖ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯍꯦꯝꯕ ꯈꯨꯗꯛꯇ ꯐꯣꯜ ꯇꯧꯁꯤꯟꯈꯤ ꯑꯗꯨꯕꯨ ꯅꯤꯅꯨ ꯍꯧꯖꯤꯛꯇꯤ ꯐꯣꯜ ꯑꯗꯣ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯏꯇꯥꯎ ꯑꯩ ꯉꯔꯥꯡꯗꯣ ꯈꯨꯗꯧ ꯈꯔ ꯁꯧꯒꯠꯈ꯭ꯔꯦ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯅꯨꯗ ꯐꯣꯟ ꯇꯧꯈꯤ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯗꯣ ꯐꯣꯟ ꯑꯗꯣ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯍꯦꯝꯕꯅ ꯐꯣꯟ ꯑꯗꯣ ꯇꯥꯞ ꯃꯨꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯤꯅꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩ ꯉꯔꯥꯡ ꯌꯥꯝꯅ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯤꯅ ꯇꯝꯂꯩ ꯍꯥꯏꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯂꯥꯛꯂꯒ ꯅꯪꯕꯨ ꯊꯦꯡꯅꯈꯤꯕꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯃꯐꯝꯗ ꯂꯩꯔꯝꯂꯤꯕꯗꯨ ꯑꯩꯗꯤ ꯅꯪꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯑꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯁꯨ ꯂꯥꯏꯑꯣꯡꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯕꯨꯠ ꯃꯀꯣꯟꯗ ꯂꯩꯔꯨꯔꯦ ꯑꯗꯒꯤ ꯑꯩꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯣ ꯇꯣꯛꯎ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯁꯥꯎꯔꯤꯕꯁꯤ ꯇꯣꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯅꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯦꯝꯕ ꯈꯪꯂꯤ ꯅꯤꯅꯨꯁꯦ ꯀꯞꯂꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯐꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣ ꯂꯥꯛꯂꯒꯦ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯨ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯅꯨꯅ ꯌꯥꯔꯦ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯐꯔꯥꯡ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯒ ꯄꯥꯔꯒ ꯅꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯊꯝꯃꯒꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯁꯤꯟꯕꯗ ꯅꯤꯅꯨꯗꯣ ꯄꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖꯇꯤ ꯊꯥꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇꯣ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯃꯃꯥꯟꯅꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯨ ꯍꯪꯂꯤ ꯃꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯃꯃꯥꯟꯅꯕꯗ ꯉꯥꯛꯇꯪ ꯐꯝꯂꯝꯃꯨ ꯑꯩ ꯑꯃꯨꯛꯇ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯇꯥꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯤ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯑꯁꯨꯝ ꯐꯝꯗꯨꯅ ꯍꯦꯝꯕꯒꯤ ꯐꯣꯟ ꯑꯗꯣ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯁꯤꯡ ꯑꯃꯗꯤ ꯍꯦꯝꯕꯅ ꯏꯗꯨꯅ ꯊꯝꯕ ꯋꯥꯍꯩꯁꯤꯡ ꯃꯊꯪ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯋꯥꯜꯄꯦꯄꯔꯗꯒꯤ ꯀꯔꯤꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯉꯥꯛꯇ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯃꯔꯣꯜ ꯑꯃ ꯀꯕꯤꯒꯤ ꯋꯥꯍꯩ ꯉꯥꯛꯇꯅꯤꯅꯦ
ꯅꯤꯅꯨꯁꯤ ꯃꯥꯅ ꯅꯨꯡꯗꯤ ꯋꯥꯈꯛ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯜꯗꯒꯤ ꯅꯤꯅꯨꯗ ꯉꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯍꯦꯝꯕꯒꯤ ꯐꯣꯜ ꯑꯗꯣ ꯃꯦꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯂꯦ ꯅꯤꯅꯨ ꯅꯪꯁꯦ ꯍꯦꯝꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯈꯝꯕꯟꯖꯩ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯉꯔꯥꯡ ꯅꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯪꯈꯠꯅꯔꯤꯕꯁꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯦꯝꯕꯁꯦ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯍꯥꯛ ꯃꯨꯛ ꯊꯃꯣꯏ ꯁꯦꯡꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯗꯣ ꯊꯥꯔꯤ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯍꯦꯝꯕ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯗꯣ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯏꯔꯦꯡꯒꯤ ꯂꯩꯔꯛ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯁꯤꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕꯗꯣ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯂꯣꯏ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯇꯝꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯁꯤ ꯃꯥꯏꯕ ꯑꯃꯠꯇꯅ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦꯗꯅ ꯍꯥꯏ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗ꯭ꯔꯤꯕꯨ ꯂꯩꯕ ꯇꯥꯕꯅꯤ ꯀꯨꯏꯔꯒ ꯃꯍꯨ ꯃꯌꯥꯏ ꯃꯔꯥꯏꯅ ꯆꯝꯂꯖꯔꯛꯀꯅꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯗꯨ ꯂꯩꯈꯤꯗꯕ ꯆꯍꯤ 2-3 ꯉꯥꯏꯔꯤꯗꯅ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯆꯍꯤ 5-10ꯒ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯃꯐꯝ ꯑꯁꯥꯏꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏꯗꯕꯅꯤ ꯐꯔꯦꯁ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯅꯤꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯒ ꯅꯤꯅꯨꯗ ꯐꯣꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯅꯤꯅꯨ ꯄꯥꯏꯈꯠꯂꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯤꯅꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯥꯏꯕꯣꯛ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯔꯛꯂꯕꯗ ꯍꯦꯝꯕꯒ ꯅꯤꯅꯨꯒ ꯎꯅꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯋꯥ ꯆꯝꯊꯣꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩ ꯉꯔꯥꯡ ꯉꯁꯥꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯧꯕꯗꯤ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯠꯇ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗꯦ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯈꯝꯕꯟꯖꯔꯨꯕ ꯀꯧꯕꯅꯤꯅ ꯂꯥꯏ ꯇꯤꯟ ꯊꯣꯛꯄ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯈꯤꯕꯅ ꯅꯪꯅꯤ ꯈꯟꯗꯨꯅ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯃꯥꯏꯕꯗ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯅꯨꯅꯁꯨ ꯑꯩꯁꯨ ꯉꯔꯥꯡ ꯇꯨꯝꯕ ꯅꯠꯇꯦ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯖꯥꯠꯅꯣ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯪꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯈꯪꯈ꯭ꯔꯕꯅꯤ ꯂꯥꯏ ꯇꯤꯜꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯩ ꯄꯥꯈꯠꯇꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯐꯣꯟ ꯑꯗꯨꯃꯛ ꯄꯥꯏꯔꯛꯈꯤꯗ꯭ꯔꯤ ꯐꯣꯟꯒ ꯄꯥꯏꯔꯛꯇꯕꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯑꯩ ꯏꯃꯥꯒ ꯂꯣꯏꯅꯅ ꯇꯧꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯆꯠꯂꯨꯔꯕꯗꯤ ꯐꯖꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯗꯨꯗ ꯐꯣꯟ ꯇꯧꯁꯤꯟꯗꯨꯅ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯒ ꯍꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯅꯃꯥꯟꯅꯕꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯆꯝꯊꯣꯛꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯗ ꯍꯦꯝꯕꯅ ꯅꯤꯅꯨꯁꯦ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤꯕ ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯑꯗꯨ ꯅꯤꯅꯨꯅ ꯍꯦꯝꯕꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯨꯕꯗ ꯍꯦꯝꯕꯅ ꯅꯤꯅꯨꯕꯨ ꯅꯨꯡꯁꯤꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯡꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤꯗꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯄꯗ ꯍꯦꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯅ ꯈꯜꯂꯨꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯝꯕꯜ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯥꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯅꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯍꯦꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯤ ꯅꯤꯅꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕꯁꯤꯡ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯍꯦꯝꯕ
Ninuga wari saraduna mapanda thorokli thongalda hangchit langgi khladuna asomna mahana hangchit langduna thongkanda leiringai matam aduta mahaki matunglomda kanagumba miyui amana phatlauna chatkibagi sawhum ama phangi hemba ninuga wari saribatu hojikti loisali pung jengrubada pung tara khara hendo leiramli ninusu tumlagi thengle haiduna फोरदो थमना खरबनी हेमसु होय होय आइसु तुम चंगलगे हाइदुना फोरदो थमनरबनी मतमदो दे हेमना हौजिक तुंगलोम दो सवम फंखिबदु करिनो हाइदुना येंगई अदुबु कनासु लेरमदी हेमबा ngarangdagi laiga wuna rubuka masado kithik kirum tawbudagi imungom da changagi haiduna paraphrap changi asumna mahana thongalom taki imunglom da paraphrap changlak paduta mahake matungda kanagumba ma budrung chensalakpagi sawum ama phangba aduta hembana karino haiduna tungda satlai thoklaga yinglui asumna tungda satlai thoklaga yinglu padudadi kanasu leramdi miyoi amata leramda badudi hemba khangli mahake matungda hojik troklibatu tamnaribani ngarang mongonda tamnakiba lai ado hojik so adumak inaraga leiri haibasi khanglakpatagi hemba ketladuna mahak imunglomda budrung chensalakli atuga thongado sat hangtuklaga imunglomda changakli atuga thongado lonsalano matung mahaki ka tamna lakli matamaduta hembagi mamana hai karino ne budrung tawribadubo haiduna hangli matuta hembana mamada ima aya thonggadagi changlakpada tungda kanagumba ma chensalakpagum tawi haiduna tamli wafamadu tabada mamana amaibana nangbu ama mathengda thokano haidana ngarang hairambadu ngasai hairambadu nangbu kawrabro haiduna hangnakpada hembana ima ai arapada chapanati thongal leirubani haiduna hairakpada mamana fare tumo kisu tororo yum yorobadi haiduna mamadudi adumak hipthakri masigi matung hembasu mahaki kada changaktuna phamung aduda tuminna phamlaga leiri mahana adumna leiringi mathamaduta karino khangdi mahaki mamit aduta churi pari panguta uba horakli mahaki kagi phaglang aduta musin muba mamai mayam amma miki mawung manna nappaga leibagi mawunga torokhi adubu thawoina hek yingcheluragadi leiramdi asomna mahana phamlaga leiringai mahaki oi thangba nakalomda leiriba mingsel aduda kanagumba miyoi amana leplaga mangonda yenglakpagi mami ama takhi madu ubada hemba phatlauna mushel adu yengselui adubu kanasu leiramdi matam adu dai hembana karino ne hojikta mami ama takhibudubo ai parab tum horage natrabadi ai shodana awapamda tarani asumna khallaga hemba phamu aduta sat hipthai mahana he hipthakibaga phamu ado thok nomba horkli adumna phamung aduna nomlak paduta hemba karino haduna mahak matomta khanjari adumna leiringai hojikti hembagi phamung ado nilak paduta jwar harim male haduna mahak khalladuna phamung dagi phat kumtharakli mahana he phamung dagi kumtharakpagadi hauji phamung da nomkhiba nikkibado kariba tawkhidabagum lengduna dumak leirami hemba karino aingonda tawriba sipu haduna masado pangkhida kiribani aduma leiringai kang khaduda kanagumba ma makhut chalawna chingchingkhibagi makhut ama haifet uhori madu ubada hembana hai karino hojikidudi mi gi makhutla angang gi makhutla natragana jong gi makhutla asumna khalaga hembana kang khaduda tapna paktharui matawasumna hembana kang khaduda paktharaga ingluba matamdadi mumit mana ilang langkhatlaga migi mawung manna musin muna kullaga leiramle madu ubada hemba yamna kana laukhi mahana asumna lauba matamaduda imungi mi punamak loinamak taraduna hemba kaidore haduna lauraka mayamato mudung magi kada chensilai matamaduda mayamna hemba do gyan manglaga leimaida maya ka do kongon karaga babit mana chap jungba makhai hojikti thak nitunu leiramle mayam chensinduna hemba haiduna kauduna mahakpu laikatnanaba honari masidagidi yararoi khaladuna amaiba lakpapu kaurudaba yararoi haiduna numidangi pung 13 muk tarakpa aduwaida
ꯂꯥꯛꯄꯕꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯝꯕꯒꯤ ꯃꯄꯥ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯃꯍꯥꯛ ꯇꯞꯅ ꯐꯝꯒꯠꯂꯛꯂꯤ꯫ ꯃꯌꯥꯝꯅ ꯍꯦꯝꯕꯗ "ꯍꯩ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯍꯥ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯦꯝꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ "ꯑꯩ ꯏ ꯊꯛꯀꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯦꯝꯕꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯈꯪꯂꯗꯨꯅ ꯍꯦꯝꯕꯕꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ "ꯑꯩ ꯉꯁꯤ ꯃꯤ ꯆꯥꯒꯗꯕ ꯂꯩ. ꯑꯩ ꯃꯤ ꯆꯥꯒꯦ, ꯃꯤ ꯃꯀꯣꯛ ꯆꯥꯒꯦ" ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ "ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ, ꯑꯩ ꯑꯃꯨꯛꯇꯗꯤ ꯏꯅꯤꯡ ꯇꯝꯖꯒꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯍꯧꯅꯁꯨ ꯅꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯥꯛꯄ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯁꯤ, ꯃꯥꯗꯤ ꯍꯟꯈ꯭ꯔꯤꯕꯒꯣꯏ ꯅꯤꯡꯉꯒ ꯁ꯭ꯋꯥꯏꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯊꯣꯡꯒꯥꯟꯗ ꯀꯔꯤꯗ ꯃꯥꯗꯤ ꯂꯨꯝꯃꯒ ꯅꯥꯊꯩꯔꯒ ꯂꯩꯔꯤꯕꯖꯥꯠꯅꯤ. ꯑꯉꯥꯡꯁꯤ ꯑꯩꯅ ꯃꯊꯦꯡꯗ ꯆꯠꯊꯣꯛꯀꯅꯣꯅ ꯍꯥꯏꯔꯒ ꯆꯠꯊꯣꯛꯎꯔꯕ ꯃꯥꯜꯂꯦꯅꯦ." ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥ ꯑꯗꯨꯅ "ꯄꯪꯂꯥꯞꯅ ꯆꯠꯄ ꯅꯠꯇꯦ, ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯕ ꯈꯛꯇꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ, ꯃꯍꯥꯛꯀꯤ ꯗꯁꯥꯁꯤ ꯈꯔꯗꯤ ꯀꯨꯡꯂꯦ. ꯑꯗꯨꯅꯅꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯉꯣꯟꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯁꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯆꯥꯛꯊꯥ ꯈꯔ ꯄꯤꯔꯒ ꯑꯗꯨꯃꯛ ꯍꯜꯍꯟꯈꯤꯕ ꯌꯥꯕ ꯂꯥꯏ ꯑꯣꯏꯕꯒꯤ ꯐꯕꯒꯤ ꯋꯥꯅꯤ. ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯂꯥꯏꯁꯤ ꯑꯩ ꯍꯧꯖꯤꯛ ꯇꯥꯟꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯍꯟꯖꯤꯟ ꯆꯣꯡꯁꯤꯟꯗꯨꯅ ꯆꯪꯂꯤꯕꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯈꯔ ꯆꯪꯗꯕꯗꯤ ꯌꯥꯔꯦ. ꯅꯪꯕꯨ ꯉꯔꯥꯡꯗꯁꯨ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯕꯗꯥꯏꯅꯦ. ꯍꯟꯇꯛꯃꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ. ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ. ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯍꯟꯇꯛꯃꯨꯛꯀ ꯆꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯍꯦꯜꯂꯣꯏ ꯈꯪꯉꯨ. ꯃꯥꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕꯗꯨꯅ ꯅꯈꯣꯏꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯗꯅ ꯁ꯭ꯋꯥꯏꯗ ꯃꯈꯦꯜ ꯂꯥꯡꯗꯨꯅ ꯂꯩꯔꯦ. ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯨ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕꯁꯦ? ꯍꯜꯂꯨ. ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯦꯝꯕꯅ ꯑꯃꯥꯏꯕ ꯂꯥꯛꯄꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯍꯩꯕꯅ ꯈꯖꯤꯛꯇ, ꯍꯩꯕ ꯁꯥꯕꯅ ꯃꯌꯥꯝ ꯑꯃ. ꯅꯪꯒꯨꯝꯕ ꯃꯥꯏꯕ ꯂꯩꯕꯅꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯪꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤꯕꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯤꯟ ꯁꯤꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄꯅ "ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯍꯩꯇꯦꯅꯦ. ꯅꯣꯏꯕꯨ ꯁꯥꯟꯅꯔꯝꯂꯤꯕ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯃꯔꯨ ꯈꯣꯏꯕ ꯑꯃꯥꯏꯕꯗꯨꯅ ꯍꯦꯟꯅ ꯍꯩꯔꯝꯒꯅꯤ ꯑꯩꯉꯣꯟꯗꯒꯤ. ꯑꯗꯨꯅꯅꯤ ꯅꯣꯏ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗꯅ ꯍꯟꯈ꯭ꯔꯤꯕꯗꯣ. ꯐꯔꯦ, ꯃꯁꯤꯗ ꯏꯕꯥꯅꯤ ꯋꯥ ꯌꯥꯝꯊꯅꯔꯒꯅꯦ ꯀꯥꯟꯅꯕ ꯂꯩꯇꯦ. ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ. ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯍꯩꯕ ꯀꯌꯥ ꯌꯧꯗꯕ ꯂꯥꯛꯄ ꯑꯩꯒꯤ ꯆꯩꯐꯨꯗ ꯅꯍꯥꯛ ꯁꯣꯏꯗꯅꯅꯦ ꯅꯪ ꯃꯇꯤꯡ ꯄꯣꯝꯃꯅꯤ ꯅꯪ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯏ ꯈꯔ ꯄꯤꯊꯛꯎ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯂꯒꯦ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄꯅ "ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯔꯕꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯉꯥꯏꯈꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ. ꯁꯨꯝꯗꯧꯁꯤ, ꯅꯈꯣꯏꯒꯤ ꯁꯤꯟꯗꯨꯔꯒꯨꯝꯕ ꯂꯩꯕ꯭ꯔꯣ? ꯁꯤꯟꯗꯨꯔꯒꯨꯝꯕ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯄꯨꯔꯛꯎ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥꯅ "ꯁꯤꯟꯗꯨꯔ ꯂꯩꯌꯦ. ꯑꯗꯣ ꯉꯍꯥꯟꯋꯥꯏ ꯂꯥꯏꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯑꯔꯦꯝꯕꯅꯤ, ꯌꯥꯒꯗ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯂꯥꯛꯄꯅ "ꯂꯩꯃꯥꯡꯅꯕꯨ ꯑꯐꯕ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ? ꯃꯣꯏꯗꯤ ꯂꯨꯈꯥꯛ ꯄꯤꯖꯒꯗꯕꯅꯤ. ꯄꯣꯔꯛꯎ, ꯀꯩꯁꯨ ꯀꯥꯏꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯤꯟꯗꯨꯔꯗꯣ ꯑꯃꯥꯏꯕ ꯂꯥꯛꯄꯗ ꯄꯣꯔꯛꯇꯨꯅ ꯄꯤꯔꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯤꯟꯗꯨꯔ ꯑꯗꯨꯕꯨ ꯊꯤꯠꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯠꯂꯕ ꯃꯇꯨꯡꯗ ꯁꯦ, ꯅꯪꯅ ꯏ ꯈꯔ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ. ꯂꯥꯎ, ꯄꯤꯔꯒꯦ ꯂꯥꯎ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ "ꯑꯩꯅ ꯊꯛꯀꯦ ꯍꯥꯏꯔꯒ ꯄꯨꯊꯣꯛꯈ꯭ರೆ" ꯍꯥꯏꯗꯨꯅ ಲಾꯎರಿ꯫ ಲಾಕ್ಪನ ಲಾओ ಕು ಲಾओ ಪಿರೆಗೆ ಲಾओ ನang ꯏ ꯊꯛꯅꯤꯡꯉꯦ ꯇꯥꯏꯅꯦ ꯏ ꯄꯣꯔꯦ ಲಾओ ꯑꯁꯨꯝꯅ ꯀꯨ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯇꯣ ꯁꯣꯔ ꯊꯤꯛꯄꯗꯧꯅ ꯏꯛ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯈ꯭ꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯇꯨꯅ ꯍꯦꯝꯕꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯂꯥꯛꯄ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯂꯤꯕ ꯙꯨꯞ ꯀꯦꯟꯗꯜ ꯑꯃꯗꯤ ꯁꯤꯟꯗꯨꯔꯁꯤꯡ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯂꯥ ꯀꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ
ꯃꯍꯥꯛꯅ ꯊꯤꯠꯂꯤꯕ ꯁꯤꯟꯗꯨꯔ ꯑꯗꯣ ꯂꯩꯃꯥꯏꯗ ꯖ꯭ꯋꯥꯔ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯑꯍꯨꯝꯂꯛ ꯍꯩꯗꯣꯛꯂꯤ ꯑꯗꯨꯒ ꯙꯨꯞ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯊꯅꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯂꯥꯛꯄ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯍꯦꯝꯕ ꯌꯥꯎꯅ ꯈꯤꯛꯇꯣꯛꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯈꯤꯕ ꯋꯥꯕꯒꯨꯝ ꯇꯧꯔꯤ ꯌꯦꯡꯂꯨꯕ ꯎꯔꯨ ꯈꯨꯗꯤꯡꯃꯛ ꯏꯈꯪꯗ ꯈꯪꯕ ꯏꯀꯤꯗ ꯀꯤꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯍꯦꯝꯕꯒꯤ ꯃꯄꯥꯕꯨꯡꯗ ꯁꯨꯝꯗꯧꯁꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤ ꯂꯥꯏ ꯇꯤꯟꯅ ꯈꯔ ꯄꯥꯝꯂꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯗꯁꯥ ꯈꯔ ꯀꯨꯡꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯦ ꯖꯟꯇ꯭ꯔ ꯑꯍꯨꯝꯗꯪ ꯁꯤꯕꯤꯁꯤ ꯑꯃꯅ ꯗꯁꯥ ꯉꯥꯛꯊꯣꯛꯅꯕ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯅ ꯅꯝꯕꯗꯒꯤ ꯃꯁꯥ ꯆꯣꯛꯊꯔꯤꯕꯁꯤ ꯀꯟꯈꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯍꯨꯝꯁꯤ ꯍꯌꯦꯡ ꯑꯩꯒꯤꯗ ꯂꯧꯕ ꯂꯥꯛꯑꯣꯀꯣ ꯑꯗꯨꯒ ꯁꯤꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯁꯨꯝꯅ ꯂꯥꯏ ꯑꯣꯛꯅꯕ ꯂꯥꯏ ꯆꯦꯟꯅꯒꯗꯧꯔꯤꯕ ꯇꯤꯟꯖꯦꯠ ꯂꯥꯏꯌꯦꯠꯅꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯂꯥꯛꯄ ꯍꯦꯝꯕꯗ ꯐꯔꯣ ꯍꯥꯏꯗꯨꯅ ꯅꯥꯟꯊꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯍꯦꯝꯕꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯤ ꯍꯦꯝꯕꯁꯨ ꯉꯔꯥꯡ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯅꯨꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯒꯤ ꯃꯄꯥꯕꯨꯡꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯄꯨꯔꯛꯂꯤ ꯑꯗꯨꯗꯨꯒ ꯍꯦꯝꯕꯒꯤ ꯃꯃꯥꯗ ꯁꯤꯟꯅꯔꯤ ꯍꯦꯝꯕꯒꯤ ꯃꯃꯥꯅ ꯇꯧꯗꯨꯅ ꯍꯦꯝꯕꯗ ꯖꯟꯇ꯭ꯔ ꯑꯍꯨꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯕ ꯃꯊꯦꯡꯗ ꯗꯨꯀꯥꯟꯗ ꯀꯔꯤꯗ ꯊꯣꯛꯂꯨꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯒꯤ ꯚꯨꯠꯇꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ